ꯆꯤꯡꯗꯅ ꯑꯩꯈꯣꯏ ꯃꯄꯥꯟꯂꯝꯗꯩ ꯂꯥꯛꯄ ꯑꯥꯔꯃꯤ ꯍꯥꯏꯇꯥꯔꯦ ꯐꯣꯔꯁꯁꯤꯡꯗꯣ ꯊꯝꯃꯒ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤꯁꯦ ꯊꯝꯕꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯉꯥꯟꯅꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯦ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯐꯥꯖꯤꯟꯕꯁꯨ ꯃꯃꯥꯁꯤꯡꯁꯤꯅ ꯈꯤꯇꯪꯁꯨ ꯋꯥꯔꯦꯀꯣ ꯏꯁꯥꯒꯤ ꯃꯤꯡꯉꯥꯟꯅ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛꯁꯤ ꯃꯤꯅꯤꯁꯇꯔꯒꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯃꯥꯏꯀꯩ ꯑꯋꯥꯡ ꯃꯥꯏꯀꯩꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯠꯂꯨꯕꯁꯤꯡꯗꯣ ꯀꯔꯤ ꯔꯦꯁꯄꯣꯟꯁ ꯄꯤꯕꯤꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯦꯟꯗꯝꯗꯨꯗ ꯉꯔꯥꯡ ꯑꯩꯈꯣꯏ ꯋꯥꯔꯣꯜ 6ꯀꯤ ꯑꯟꯁꯔ ꯄꯤꯌꯣꯅ ꯍꯥꯏꯗꯅ ꯑꯗꯨ ꯀꯔꯤ ꯁꯤ ꯃꯤꯅꯤꯁꯇꯔꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯍꯥꯏꯕꯤꯌꯨ ꯏꯁꯥꯅ ꯁꯛꯀꯥꯟ ꯇꯥꯛꯄꯤꯌꯨ ꯑꯩꯒꯤ ꯏꯃꯤꯡ ꯊꯦꯡꯕꯥꯏꯖꯝ ꯗꯦꯕꯂꯥ ꯇꯣꯞ ꯑꯋꯥꯡ ꯂꯩꯀꯥꯏ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔ ꯏꯁꯥ ꯀ꯭ꯂꯕꯅ ꯀꯣꯟꯕ ꯃꯐꯝꯗꯒꯤ ꯂꯥꯛꯆꯕꯅꯦ ꯑꯩ ꯖꯣꯏꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯇꯧꯖꯕꯅꯦ ꯑꯩ ꯑꯣꯅꯔꯦꯕꯜ ꯁꯤएम ꯎꯅꯕ ꯆꯪꯖꯔꯨꯕꯅꯦ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯅ ꯑꯗꯩꯗ ꯑꯣꯅꯔꯦꯕꯜ ꯁꯤएमꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯇꯔꯦꯠꯃꯛꯁꯦ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃꯠꯇ ꯂꯧꯔꯛꯇ꯭ꯔꯦ ꯃꯥꯅ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯁꯦ ꯃꯥꯒꯤ ꯄꯋꯥꯔꯁꯦ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯁꯤꯃꯛ ꯗꯥꯏꯔꯦꯛ ꯃꯥꯅ ꯑꯣꯅꯔꯦꯕꯜ ꯁꯤएमꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯒ ꯊꯥꯏꯅꯒꯤ ꯃꯇꯝ ꯑꯃꯒꯤ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁ ꯁꯤएम ꯏꯕꯣꯕꯤꯒꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯁꯦ ꯊꯧꯅꯥ ꯌꯥꯝ ꯂꯩ ꯄꯋꯥꯔ ꯌꯥꯝꯅ ꯄꯥꯏ ꯄꯋꯥꯔ ꯁꯛꯇꯤ ꯁꯤꯟꯅꯩ ꯍꯧꯖꯤꯛꯇꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯧꯗꯅꯕꯒꯤ ꯁꯛꯇꯤ ꯃꯣꯏꯗ ꯀꯩꯅꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯈ꯭ꯔꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯦ ꯉꯥꯛꯄꯗ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯤꯅꯦꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯇꯝꯄꯥꯛꯇ ꯂꯩꯔꯤꯁꯤꯗ ꯑꯁꯤ ꯑꯅꯥ ꯊꯣꯛꯏꯕ ꯇꯝꯄꯥꯛꯇꯗꯤ ꯀꯥꯕꯤꯕꯁꯤꯅ ꯀꯃꯥꯏꯅ ꯃꯣꯏꯗ ꯃꯤ ꯍꯥꯠꯇꯅꯕꯒꯤ ꯀꯩꯅꯣ ꯄꯤꯔꯤꯕꯅꯣ ꯄꯤꯔꯦꯅ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯍꯜꯂꯤꯕꯅꯣꯅ ꯍꯪꯕ ꯃꯇꯝꯗ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯀꯔꯤ ꯂꯝꯃꯕ ꯑꯇꯣꯞꯄꯗ ꯚꯣꯠ ꯇꯧꯔꯤ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯜꯂꯛꯈꯤꯅꯤ ꯑꯗ ꯑꯁꯥꯝ ꯔꯥꯏꯐꯜ ꯊꯥꯖꯤꯜꯂꯛꯀꯦ ꯍꯥꯏꯕꯗ ꯃꯥꯅ ꯌꯥꯅꯤꯡꯗ꯭ꯔꯦ ꯑꯁꯥꯝ ꯔꯥꯏꯐꯜꯗꯤ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯗꯨꯅ BSF ꯀꯨꯝꯕ ꯑꯣꯏꯅ ꯊꯥꯖꯤꯟꯕꯤꯔꯛꯑꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯥꯏꯅꯔꯒ ꯂꯩꯕꯅꯤ ꯊꯥ 4-5 ꯆꯪꯈꯤꯅꯤ ꯁꯤꯒꯤ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯝꯇ ꯂꯧꯔꯛꯇ꯭ꯔꯦ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯦ ꯀꯩꯝꯇ ꯄꯋꯥꯔ ꯄꯤꯗ꯭ꯔꯦ ꯍꯥꯏꯔꯛꯑꯦ ꯄꯋꯥꯔ ꯁꯣꯜꯂꯦ ꯍꯥꯏꯔꯛꯑꯦ ꯀꯩꯝꯇ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯧꯗꯅꯕ ꯀꯩꯝꯇ ꯇꯧꯗꯅꯕꯒꯤ ꯃꯣꯏꯗ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯨꯅ ꯃꯣꯏꯁꯨ ꯄꯋꯥꯔ ꯌꯥꯝ ꯁꯣꯜꯂꯦ ꯃꯇꯝ ꯑꯃꯒꯤ ꯑꯦꯛꯁ ꯁꯤएम ꯏꯕꯣꯕꯤꯒꯤ ꯃꯇꯝꯗꯗꯤ ꯄꯋꯥꯔ ꯌꯥꯝ ꯀꯜꯂꯤ ꯁꯤꯃꯛ ꯗꯥꯏꯔꯦꯛ ꯍꯥꯏꯕꯤꯔꯛꯑꯦ ꯆꯪꯉꯨꯕꯁꯤꯀꯣ ꯄꯋꯥꯔ ꯁꯣꯜꯁꯦ ꯁꯤ ꯃꯣꯏꯗ ꯄꯋꯥꯔ ꯁꯤꯟꯅꯔꯛꯇꯦ ꯍꯥꯏꯔ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯦ ꯄꯋꯥꯔꯁꯦ ꯃꯣꯏ ꯃꯤ ꯌꯥꯝꯗꯕꯒꯤꯔ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯤꯁꯨ ꯌꯥꯝꯗ꯭ꯔꯦ ꯃꯣꯏꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯧꯗꯅꯕ ꯃꯣꯏꯗ ꯑꯣꯔꯗꯔ ꯇꯧꯔꯦ ꯍꯥꯏꯕ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕꯗꯤ ꯂꯩꯔꯤꯕ ꯇꯝꯄꯥꯛꯀꯤ ꯑꯣꯏꯒꯦꯔꯥ ꯆꯤꯡꯒꯤ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯅꯦ ꯃꯣꯏꯁꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯧꯗꯅꯕ ꯑꯗꯨꯝꯕ ꯇꯧꯗꯅꯕꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏꯅ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯦ ꯁꯤꯅꯤ ꯍꯥꯏꯔꯛꯏꯁꯦ ꯀꯨꯏꯔꯦ ꯁꯤꯗꯤ BJPꯒꯤ ꯁꯔꯀꯥꯔꯁꯤꯅ ꯂꯥꯛꯄꯗꯒꯤ ꯊꯣꯛꯈꯤꯕ ꯄꯣꯠꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤ ꯑꯄꯥꯝꯕ ꯍꯥꯏꯔꯝꯕꯁꯤꯅ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯂꯝꯗ ꯚꯣꯠꯀꯤ ꯗ꯭ꯌꯨꯇꯤ ꯆꯠꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯗꯣ ꯃꯣꯏꯁꯦ ꯍꯜꯂꯛꯑꯒ ꯑꯦꯔꯦꯟꯖꯃꯦꯟꯗꯣ ꯑꯗꯨꯝ ꯈꯔ ꯁꯤꯟꯇꯣꯛ ꯁꯤꯟꯖꯤꯟ ꯇꯧꯒꯦꯅ ꯍꯥꯏ ꯆꯤꯡꯗꯅ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯗꯩ ꯂꯥꯛꯄ ꯑꯥꯔꯃꯤ ꯍꯥꯏꯇꯥꯔꯦ ꯐꯣꯔꯁꯁꯤꯡꯗꯣ ꯊꯝꯃꯒ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤꯁꯦ ꯊꯝꯕꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯉꯥꯟꯅꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯦ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯐꯥꯖꯤꯟꯕꯁꯨ ꯃꯃꯥꯁꯤꯡꯁꯤꯅ ꯈꯤꯇꯪꯁꯨ ꯋꯥꯔꯦꯀꯣ ꯀꯩꯅꯣꯗ ꯇꯦꯟꯁꯟ ꯉꯥꯛꯇ ꯂꯩꯅꯔꯕꯅꯤ나 ꯑꯗꯨꯅ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯁꯤ ꯑꯅꯥꯁꯤ ꯌꯥꯝ ꯊꯣꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯤएमꯒꯤ ꯁꯥꯏꯠꯇ ꯍꯥꯏꯁꯤꯅ ꯃꯄꯥꯟ ꯂꯝꯗ ꯗ꯭ꯌꯨꯇꯤ ꯆꯠꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯃꯌꯥꯝꯁꯦ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯔꯥꯡꯁꯦ ꯁꯤएमꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯦ ꯄ꯭ꯔꯖꯥꯅ ꯀꯩꯒꯤꯅꯣꯗ ꯁꯨꯝ ꯁꯤ ꯍꯧꯖꯤꯛꯇꯁꯨ ꯁꯤ ꯇꯧꯅꯔꯤꯁꯤꯅꯤ ꯑꯩꯈꯣꯏ ꯃꯃꯥꯁꯤꯡꯁꯨ ꯏꯆꯥꯁꯤꯡ ꯊꯣꯛꯑꯕꯅꯤꯅ ꯃꯇꯨꯡ ꯏꯟꯅꯔꯦ ꯏꯆꯥꯁꯤꯡꯁꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯥꯛꯇ ꯑꯣꯏꯗꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯈꯔ ꯇꯥꯔꯦ ꯇꯥꯗꯕ ꯇꯥꯗꯕꯅꯤꯅ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯅꯨ ꯅꯣꯏ ꯍꯥꯏꯔꯒ ꯃꯣꯏꯅ ꯁꯥꯏꯠꯇꯒꯤ ꯀꯥꯔꯟ ꯑꯃꯃꯨꯛ ꯇꯧꯅꯤ ꯑꯗꯩ ꯃꯃꯥꯁꯤꯡꯁꯨ ꯇꯦꯟꯁꯟ ꯉꯥꯛ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯀꯩꯁꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟꯁꯤꯗ ꯑꯗꯨꯝ ꯌꯦꯡꯊꯤꯅꯔꯒ ꯏꯔꯥꯡ ꯁꯥꯒꯠꯅ ꯂꯩꯔꯒ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯨ ꯃꯥꯡꯅꯤ ꯑꯁꯣꯛ ꯑꯄꯟ ꯁꯣꯏꯅꯥꯏꯔ ꯂꯩꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯥꯔ ꯁꯤएमꯗ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯣ ꯁꯥꯔꯅ ꯍꯥꯏꯁꯤꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯄꯥꯝꯖ ꯍꯖꯤꯡꯃ ꯑꯩꯈꯣꯏꯗ ꯅꯣꯏꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯀꯩꯅꯣꯗ ꯑꯩꯅ ꯍꯥꯏꯗꯣꯛꯎꯔꯒ ꯑꯩꯅ ꯇꯧꯕ ꯉꯝꯗ꯭ꯔꯗꯤ ꯑꯩ ꯁꯤएम ꯑꯣꯏꯔꯤꯁꯦ ꯊꯥ 2ꯒ ꯅꯨꯃꯤꯠ ꯈꯔꯅꯤꯈꯛ ꯑꯣꯏꯕꯅꯤꯅ ꯑꯩ ꯑꯗꯨꯗꯤ ꯍꯥꯏꯕ ꯉꯝꯈꯤꯔꯣꯏ ꯑꯩ ꯃꯇꯝ ꯈꯤꯇꯪ ꯆꯪꯅꯤ ꯍꯥꯏꯔꯛꯑꯦꯕ ꯁꯤएमꯒꯤ ꯁꯥꯏꯠꯇꯒꯤ ꯀꯅꯥ ꯌꯥꯎꯏ ꯁꯤएमꯒꯤꯗ ꯂꯩꯔꯝꯕ ꯂꯣꯏꯅꯃꯛ ꯑꯅꯝꯕ ꯃꯟꯇ꯭ꯔꯤ ꯂꯣꯏ ꯁꯨꯔꯦ ꯁꯤꯗ ꯒꯣꯕꯤꯟꯗꯥꯁ ꯌꯥꯎꯔꯝꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯔꯥꯏꯒꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯌꯥꯏꯃ ꯌꯥꯎꯔꯝꯗꯦ ꯑꯗꯨꯒ ꯍꯩꯉꯥꯡꯒꯤ ꯑꯃ ꯌꯥꯎꯔꯝꯗꯦ ꯑꯇꯩꯗꯤ ꯂꯣꯏ ꯁꯨꯍꯧꯔꯦ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯣꯏ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯈꯤꯇꯪ ꯊꯨꯝꯃꯜꯂꯤ ꯑꯩ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯍꯩꯗꯣꯛꯈꯤꯔꯣꯏꯒꯦ ꯍꯥꯏ
mana aisu oiba kuidri aisu like tamba gumne aduna aisu mayam mantri mayam siga khanaraga moide suggestion lawga aise tawba yabadi tawge adubu hauji phodi noida haibase aina ngamde aina hairuga tawba ngamdragadi prajana waro ni haibine ba da akoi haina ajiki irang se sumai sum tawrai ragadi akoi sisu sini soksu sokni subam jabam angang si isa sing lai lai su tam som ta phangjamni na sida CM gi side gi kitang control tawraga shanti kitang leina base matam si hotna biyo na akoi apam ba hairam me ba ning ke to ai nomai team ongbi mems na ai murang kambusa jer makha lekai women MPI association secretary